Nupi gi ikaikhumnaba yonthoktuna lamdam asigi nupi sing shendan lambida khongdahanbada chennabani haiba nupi ama yaona sex worker ani Koireng na luchingba UNLF na pharaba matung ngarang Bishnupur District ke mapham amada puthokkhre Hakchang Lallonbada Chennei Hairiba Nupi adu Makhong Da Nongmeina kaptuna warakkhre ngarang numidang Bishnupur District ke mapham amada pharaba nupi ani adu paumi singi mamangda puthokladuna Koireng na luchingba UNLF ke wangangloi pibarel angom chana hai Nupi angangda namja namtheknaba amadi nupi oibi singna masagi ikaikhumnaba yolaga sel tanduna khunai asi lamchat naidaba amagum uhaliba singi mathakta lup asina meeting changduna lakli makhatana so meeting changkhigane pharaba miyoi sing asi machin hangbada lamdam asigi yaitong khamdongba kaya amasu Chennei Hairiba wafam khangba ngamle makoina tawruba aranba thabak sing adugi matung inna phangpham thokpa chairak pigane lup asina Phabada yauba naga furukki chahi nauribi nupi asidi masagi lichat chumthoknabagi tanja piba oina nagagi CSO singda sinaragane Hakchang Lallonbada thabak asida mapung oina chenaribi nupi asi matam kayagi mamangdagi karisu khangzadribi chahi nauribi nupi kaya shendan lambi asida khongdahanbagi damak chunaba chairak piragani haina pibarel angum chana makhatana phongdokhe Nakalamaromda Hakchang Lallonbada thabak asida mapung oina Chennei Hairiba Nupi asina paumi singda hai mahaki mapuroiba khainakraba matung macha aniga loinana singjamai chinga mathakta leiba mafamda halaktuna leikhi senthok leitabana maram oiraga radha kobi nupi amagi khuthangda Hakchang Lallonbada lamda khongdaba horakhe tungda Bishnupur District ke manung chanba assembly constituency amagi hanagi MLA amaga loinana masagi chahi kunhumdoi kun maridagi hauraga mayum makai palabi nupi sing Hakchang Lallonbada lam asida pusinkhe maru oina khairamban kaithal amadi khuman lapaki dukan paringda leiba hotel singda nupi sing ase khusinai mahakna supply tawriba nupi sing ase kuki naga amadi maitei furuki nupi ngaktane mahakna tawkhiba aranba thabak sing asigi damak lupki miyoi singna warak watem birakpa asida nuaitaba amata faude asigumba thabak asi matungda amuk hanna tawjararoi araiba senfamna karbar macha ama tawraga mausagi punsida leiduna macha semnaga leirage mahaki punsida di kanbiyo haina mahakna makhataki Nakalamaromda presna fangba paumagi matung inna ngarang numidang pung nipan khara helakpa duaida Nambol Police Station ge manung chanba laiton jam awang lekai lainambi turel phadibi lamsangi mathakta nongna sabat thung amagi manakta nupi ama mahaki oi thangba khubumda nongmeina kaplamde haide nongmeina kaplambadagi soklaba nupi adude moirangthem baby chahi nifu mapuroiba laikhidraba Biswajit kawi mahak tentha khunodage haujikna lamfel cinema hall ge mayoknabada leiba asan bayum amada leibani haide nupi adu Nambol Police ke team amana lokhalaba matung rims ta pukatuna mapam aduda ana layeng chathari haina powers na makatarakle